ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯃꯍꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯣꯁꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯄꯤꯁꯤꯟꯈ꯭ꯔꯦ Chief Minister Nongthomam Biren Chief Minister Famdagi resign tokhiba adu Manipur miyamgi interest ta tokhibani anouba luchingba khanbagi wafam leitri haina BJP Manipur Pradesh ki President A Sardana Phongdorokli Anglo Manipur War gi matamda saruk yakiba Naga Ipa-ipu sing gi matangda Marip chumna thizilaga apunbagi oipa puari ama puthokpagi tangai fadaba lei haina Manipur Lengaki Works Minister Govindas Kwanthauzamna phongdokkhre amadi hayengdagi famba hogadoriba assembly mifam asida Manipur kannaba warep laugadabani haina CPI Manipur State ki hanagi State Secretary L Sotin Kumarna taksalakli